खुरुमजरी SKTV News pu yengbiri ba pumna makpu merina oinamna taram nokchari ahanbada maroi pa pau pizari Jiribamgi Jakura Dhor Karaungda Leiba Masing Yamlaba Dukan Singh Bom Kapsinduna Mai Thadok Lamba Kuki Militant Taramathoi Central Force na Khud Hanbada Laikidre Security Personnel ani Sokle Hairi Yaingang Pokpi Uyok Chingi Chingkhongi Laubukta Lau Yairingaida Kuki Militant Singh na Nongmai Kapsilakpadagi Lau Shuramba Miyoi Ama Soktuna Laikanakre Saiton Wathalambida Kuki Militant Singh na ngasi nongalamday gi pung ahum tarakpa adwaidagi atat akham leitana bom yauna nongmay round kaya kapsilakre Amasung hanagi Chief Justice D.Y. Chandrachud na thabaktagi pothakraba matung Justice Sanjeev Khanna ngasi nongna Chief Justice oina wasak lokre Malemgi mafam ama hektada yengba yaraba Manipur gi ahanba OTT platform SKTV bu support tawibagi damak pumna makputhagachari hauzik pau sandokna pizari Jiribam district ki Borobekra sub division gi manung chanelaiba Jakuradhor Karongda Kuki Militant Taramathoi Central Force ka khud thokna bada lekidre aduga Central Force ke personnel anisu sokle hairi hairiba Kuki Militant sing aduna ngasi nongalamdai pung mari khara helakpada Jiribam district ke manung hanjina leiba lamtai khunau gi maira sangamadi lamtai khunau club yauna Jakuradhor Karongda leiba masing yamlaba dukan sing bom kapsinduna mai thadok lambani hairi Kuki Khulai paiba sing aduna Jiribam district ki Borobekra sub division gi Borobekra police station gi manung chanelaiba Guakhalda leiba mi leinadraba Taigi yum amasu mai tharamle hairi lamtai khunau da leiba maira sangama lambi mapanda leiba khangpoksang amadi lamtai khunau gi club amasu bom kapsinduna mai thadoklamle mafam adu da leiba water supply gi machine su faktuna puna bohonaram ki hairi Ngarang dagi hauraga ngasi ayuk fauba lamlai AC gi manung chanba tongan ba Kuki Khulai paiba singna ayuk nungthil numidang naidana nongmai kapsilakpagi thawong leptana chatharakli ngasi ayuk su Kuki singna lau suduna leiba singda nongmai kapsilakpada New Cannon Village tagi miyoi ama nongmai maruna panbadagi yangang pok PPA sida pukhatuna laikanakre thodogadu ngasi ayuk pung 8 rom tarakpa dwaidagi New Cannon Village tagi tangkhul miyoi mapanna yangang pok pi uyok chingi chingkhongda lau yairingaida ngasi ayuki pung mapan taba adwaidagi P5 Mall Sangarian Village Lom Thangba Layaram Cemetery haina khangnaba mafam amadagi Kuki Militant Singh na lau suriba miyoi sing adu tamna nongmai round kaya kapsilakibani hairi thodok thokfamdagi fangba pawgi matungina Khulai paiba Kuki Singh na ayuki pung 10 taba adwai fawba nongmai round kaya kapsilaki hairi ngasigi thodok aduda New Cannon Village tagi Kansok Horam chahi kuntra nithoi apokpa lekhidraba Peter Horam kauba miyoi ama nongmai maruna panduna asok apan nangki Mahaki khut amasung khongi mafam kayada nongmai maruna padbadagi yangang pok PPA sida pukhatuna ahan balayeng chathaduna mafam mangada panba chara marusing lauthoki makha taba layeng gi damak Imphal gi Jenims Hospital da hauzik laikanari thodogi matang da lau subu yauruba Kansok Horamna phongdorakpada ngasi ayuki pung 3 tarakpa duaida yangang pokpi uyok chingi chingkhongda tangkhul miyoi mapan amasung Nepali ani punna miyoi 13 lau suduna leibani lau yaiba loiraga lau hana bohona ringai tanjada Kuki Singna Layaram Cemetery P5 Mall Village romdagi lau suri mafam adu tamna nongmai round kaya kapsilakibani nongmai kapsilakpa da ahanbada mahak nongmai na panki adubu mafam adudagi mamanaba aniga mahaka makhoi ahum chenthoraki aduga ataidi mafam aduda pakthaduna lehauki Kona mafam aduda leiba Manipur Police amasung BSF ke apunba kangbuna leihori miyoi nipan adu kanba ngamkibani haina phongdoraki Yaiba hauraneba yaiga loiramdai loiraga akhoi last khora se
काफलगे ना थाबम दंगल आदुदा कापको हाव कदो साथे कापे चिंगोम साथे संग्राम तुजिन सिमेट्री अमा लेबो आदुदी कापलक यमनक ना नगे नगे बको पाले आदु अयु खंगे आदु अरसु चेन द्रेवा अयु नमोय मरो अमम सिंगर वन कापो हावरा मिया मम कना कना कापना हादि खंगे ओदिसो डायरेक्ट अयु चेला करे हौखिबा तांग मापंदा बिष्णुपुर डिस्ट्रिक्ट की कुंभी एसी की मनुंग चनबा साइतोन वाथलंबीदा खुलाई पाइबा कुकी सिंगना कापलकपा नोंमै मरुना पानबदगी मौ नहा अमा लेखिद्रबा मतुंग अमुक कहना हौखिबा अहिंग नोंयाय मतुंग नोंगालमदाइगी पुंग अहुम तारकपा अदवाइदगी अतदखम लेतना बोम यावना नोंमै राउंड कया कापसिलक्रे मफम अदुदा लेरिबा अखोइगी पाउमीना पिरकपा पाउगी मतुंगिना कुकी मिलिटेंट सिंगना सांदोंग चिंगी सिंगसांग परेंगदगी साइतोन वाथलंबी तमना नोंमै अमदी बोम कया कापसिलखिबनी हाइरी मफम अदुदा मथौ तौदुना लेरिबा 16 कंपनी BSF हाउतक खालोबी चिंगदा मथौ तौदुना लेरिबा सेकेंड महा रेजिमेंट स्टेट फोर्स यावना कुकी मिलिटेंट सिंगा अकन ममोंगदा खुथोंगनकी नोंमै कापनाबगी थौदोग अदुदा खुलंगाकपा अमा सोकपदगी लाइकदकी वाथलंबी अवांग लेकाइदगी तोंग्ब्रम मालिमगानबा कौबा अमना फोंदोरकपगी मतुंगिना नुमित युंगबा मतुंग पुंग अनि ताबा फावबदा यामद्रबदा कुकी सिंगना बोम कुनगी मथक्ता कापलखी हाइरी नोंयाय सबुक्तगी नोंमै कापा हौरखिबा अदुना मफम अदुगी खुंजा अयाम्बा मयुम मकई थादोक्लगा मनाक नकपा साफगदबा मफमदा लेनरी खुल असी अयाम्बना सूरगा चाबा ngakta oibana खुल असिगी मियामगी चादा यांखै हेना लौ लोकदबा वाटली लौ लई हाइदुना सु फौ लई हाइदुना सु नोंमै मरगा सिदा करमना चागदौरिबनो हाइबा खंद्री खुंजा सिंग ngaknaba स्टेट फोर्स थमनबा चीफ मिनिस्टर ना हाइकिबादु हौजिक ओरिबा फिबम असी येंगलगा खरा थुना थाबिरकनबा वाफम फोंदोरकली अहिंग नोंगाइदगी अखोइ खुंजा चिंयादा तारजबि खुंजा सिंगसे वखतपदगी अखोइगी सेंट्रल फोर्सना लेरिबा जगह असिगी खितंग मोइना गार्ड खितंग वाटपा जगह अखोइ चिंया लेकाइ ताबसिंगे आयाम्बा खुंथा युम थादोरगा मसागी पोयम पुरगा खितंग लापथोकवा नोंमैना रेंजकी खितंग वांगबदा लेइबा मफम जगह अखोइ चेलगा लेरे अदो हुजिक नोंमै कन्ना काबिजि हुजिक नोंगलमदै पुंग अहुम तारपा साइदे काबिजि हुजिक फौ लेपतना कापि हुजिकसे नोंमैगी मथक्ता बोम कुंथाइ मथक्ता कापखबा मालेको हुजिक फोगेना अदुबो अखोइ सिदा वाथलमिदा गाइबा कंपनी चार्ली कंपनी BSF सिगी साइडतेगिसु अखोइ ngasi ahingdagi moisu asugi mdik ya marang kana kapten khoi defense to bole je khoi state force hoji rakshak ke kesper lakben khoi hoji ira kana thungnari makhata na kai torokadino haibasu akhoi wakhanda hoji ki lambo phangdagi wakhanda lei jare hoji अखोई जो लोइन दांग चेल कमें तौरकने खादबनी मामा यूम लेबदने चेंजनर खत साफतब जगह हिंद चेल मोइन सिबाई चेनो हाको अखोई चेल अखोई जगह लेने लेंगा की माइकई तहनी लेब जगह डेंजरने चिंखोंने अखोने लेरीजे अयाब खीनबदू हाँ कोगी मैं कापद मखोन खुलहनबीदमी खुलहलोद्रा है मैं अयाब लो चेंथोंगने मी चिंज अयाब नुपीगै लो चेंथोखरे अखोई तरामुक्त गाहौरे हूँ खुंजद लेरीजे अदो हौजिफाउदी मोइना कनबीरे है अखोइसु लेरे प्रजा मयामदसु अखोइना लेरिबा ममोइसु नुसिबिदना मतेंगदे खितंगदि तहनिंगी नोंग तागिबदगी फाउ चेंगसु अमता फाउनामुदे चेंग ताकसु चाबा याम वारे गसिसु खुंजागैसि मामा युमदा चाक थोंबा यादबनि युम अमदा पुलप थोंगी मामा गेरे चेंग पुथुंगना थुंदा पुथुंगना जाय नाकल अमरोमदा बिष्णुपुर डिस्ट्रिक्ट के कुंभी एसी मनुंग चन्ना साइतोन वाथलंबी यौद्रिंगेद लेबा लैतान पोकपीदसु ngasi ayuk के पुंग 12 मखाइरोम ताबा दुवाइदगी बोम यावना नोंमै राउंड कया कुकी सिंगना कापसिलक्रे हाइरी मफम अदुदगी फंगबा पाउगी मतुंगिना लैतान पोकपीदा पुन्ना खुंदामिनबा मैतै अमदी मैतै पांगल सिंग मफम अदुदा लेबा ngamnadabadagi मयुम मकै थादोकनदुना मनाक नकपा नोंमै मरुना यौलोइदबा मफम थीदुना लांजेनक्रे हाइरी मणिपुर पुलिस यावना सेंट्रल सिक्योरिटी फोर्स के अपुनबा कांगबुना तंपाक अमदी चिंगी मफम कयादा लौखलकपा चेक्सिन थौरांगे सरुक अमोइना कक्चिंग अमदी टेक्नोपाल डिस्ट्रिक्ट की बोम यावना यामलबा खुचु खुलाई कया फागतपा ngamkre मणिपुर पुलिस कंट्रोल रूम दगी फंगबा पाउगी मतुंगिना मैगजीन अमगा लोइनना कंट्री मेड 9mm पिस्टल अनि मैगजीन यावबा .22 गी राइफल अमा पोम्पी अमा .36 की हैंड ग्रेनेड अमा कापा यारिबा नोंमै मरु तरुक तोकनिंग कुंतरेट स्मोक ग्रेनेड अनि
tear smoke cell manga, baofeng handset ama, bulletproof jacket ani, bulletproof plate ama yauna, polom kaya, Kakching district manung chenba, utang pokpi chingdagi fagat pangam kri hairi, Nakalama romda Technopal district manung chenba Maujang village dagi, 12th war single rifle mari, 7.62 mm gi country met rifle ama, .303 rifle ama, country met pompi ahum, country met Lathot Nongmayama, AK-47 की magazine ani kapayariba nongmay maru nimfu IED ahum charger amagaloina na handset ani fagat pangam ki hairi. Khwairamban Kaithel Ima Singi Loop ama oiriba Lukmai Selup ki anirak suba mapokum sabagi thauram ngasi Manipur Press Club ta pangthokre thauram aduda lamdam asigi tongan ba lamda saknai rabi Chongtham Jamini Chongtham Kamala amadi Chungkham Silaram mani namaru oiba mithunglen oina saruk yaki loinana Khwairamban nupi Kaithel gi saktam ngaktuna thambata natana Kaithel asi chawkhat nabagi matangda athoiba mithunglen singaduna makoi gi oiba warul kaya thamnaki Lukmai Selup ki anirak suba mapokum saba thauram asiga mari leinana Lup asigi General Secretary Asem Nirmalana Paumi Singa unabada hai mapalam gi safu nambara moiraga nupi Kaithel gi saktam kaihelakpa masida Kaithel fambi singna kari thaudang lauba yabagi haibadu khangminana bagi pandamda thauram asi pangthokpani amaromda Kaithel fambi singi kholau miyamda khanghanana bagi wakhalonda Kaithel gi channel amasu hangdoklagani haina Asem Nirmalana makata ki Kaithel ase hojik si tharakpagi mami tarakpa mapangi sapu kayana Kaithel asida machet tana thugairakpagi mami masigi matung inna aikoi Kaithel phambi lukmai panbi singi anauba achetpa phirep kamdongna logani haiba adu masida aikoina akhang ahe kaya ga su kauduna aikoina makoidagi warol tajari aduga masida yamna maru oiba amana aikoi Kaithel gi oiba tukhaiba channel ama hangdokjagani masida aikoina puthoksagadori Kaithel gi voice se karam haina mapan gi lebak sing da su yohanna bazu matam du gi Kaithel manung da thokliba harauba nungaiba incident khuding mak haijaba tare masi khuding mak aikoina media gi through da hawdok chonaba ngasi se aikoi Kaithel gi lukma gi channel ama ngasi launch tawjagani Kaithel ase matam kuina sangna ngak tuna karam haina thamgani Kaithel asida watliba si karino Kaithel ase karam haina hingangani habado miyam dagi pukning singsinjanaba adugumba channel amani masi punamak ase mayam dagi su thawjal nizari Justice Sanjeev Khanna ngasi Yankai Mathoi Suba Chief Justice of India oina wasak lokre panba yabadi haukiba nongaijing numita hanagi Chief Justice DY Chandrachud na thabakta ki pothakraba matung Justice Sanjeev Khanna ngasi nauna Chief Justice oina wasak lokibani ngasi ayuki pung 10 tabada India ki Rashtrapati Bhavan da pangthokiba thoram amada President Draupadi Murmu na mahakpu Chief Justice oina wasak loki Sanjeev Khanna na mathang chahi gi May 19 fawba Chief Justice oina thopugani hairi Mahak Delhi University ki Law Center da law tamlakhibaga loinana National Legal Services Authority ki chairman oina su thopuram ki loinana Delhi High Court ki judge oina su thopuram ki hairi Bangladesh ke Kunagaon da semga chagatliba lining thau sanamahi sanglen loishinab khonabada lamdam asigi miyamna angamba selgi mateng pangbiyu haina Bangladesh ki lining thau sanamahi lining lupki maikai dagi appeal tawrakli wafam asinga si haying khongbal ufong yumfam da leiba lining thau sanamahi temple board ta pangthokiba paumi singa unaba mada Bangladesh ki lining thau sanamahi sanglen gi member ningombam jamuna na phongdokibani lining thau sanamahi temple board ki ningol loishang piba loishang gi Singna Sarukyaduna, Pangto Kiba Paumi Singa Unaba Aduda, Jamuna Namakata na Fongdorapada, Sanglenasi Kumja Lisingani Kulumdoigi, April Degi, Urep Uyung Tamduna, Saba Hora Kibani, Lining Tausana Mahi Sanglenasi, Matamatamgi Oiba Irang Labana, Amadi, Sail Tumgi Pibam Chadabana, Saba Lotion Bangam Dana Lady, Adumoinamak, Ta Ani Ahumasida, Loishinduna Sangana Naba, Same Saliba Sida, Lamdamasigi Miamna, Angamba Selgi Mating Pangbiduna, Laisanga Sibulotion Bada Puna Taudang, Lomina Sihaina Fongdoki, Mating Pangbining Basingna, Lining Tausanamahi Temple Board Amadi, GP number 8974944660, Amuktangahana 8974944660, Ganga Laishramda, Selgi Mating Pangbinanaba, Miam Yipungning Chingsilakli.
ngasi Bangladesh haiba lamdam akhogi siga sanamahi lainingi akhogi amata ngairaba mangla nama akhoina sarjabase asigi pandam siga akhoina mapung phan nabagi damakta asaga loina ngasi lamdam sida leiriba aipuna mako matin jaga naina khoramjari akhogi laining tho sanamahi gi laisanga se thabuk leptana leiri maramdi akhogi Bangladesh ta khangowdana irang hawrakhiba ani subada imalebang Manipur da su tambu leita daba khangowdana lakibadagi thaba ase akhoi tang tapthadana leire mapung phan ngamje aduna lamdam sida leiriba puchin chawraba chawrabi idungba ahal laman khwai puna magda nasana tengbang bibagi damakta miting nizari mayam puna mangna laisanga se mapung phana loisanbi bada sarogya biduna khwai puna mangna khonamina si haidana nasana ikonamjana mayam da khoramjari अखोइन ngasi lainthau sanamahi temple board na khanjaraga sinjaraga Bangladesh da akhoi ge dugumba laining lon ga mari leinaba ipa ipu gi puron charon yamna ngalingai matam dagi hongna sanamahi laining ngasi chatuna laaba adugumba laisang asi Bangladesh hairiba akhoi gi country sigi wang mada leiba lamdam amada sajaba haibasi akhoi tasengna mak tawham thokpa adi akhoi gi khunai sibu akhoi gi laining lon bu hena masa phanna chathorokpada yamna marik sumba adugumba wakhalol amal thambigani laigani habigi wakhalol asidani tawjari se temple board na tawbiriba thabak thogda singasi mengkhatsaba oina ahan singi thogdaroi oina asigumba thoram thogda asida akhoi simin langminna dana tawjagani masidaida mateng pangbirakadoriba amadi sangabada lengbigadoriba satpigadoriba kanagumba सबमिन निंबा बांग्लादेश ने मतेंग पांगमी निंबा खुदिंगमको लाइंदौ सनामी टेम्पल बोर्ड ता लिंकबिरगा नत्रगा लाइंदौ सनामी टेम्पल बोर्ड की हापसेरिबा जीपे नंबर अमदी फोन नंबर असिदा कांटेक्ट तौबिरगा तंगाई फदना संगलेलसी अथुबा मतमदा लोइसन मिनरगा मपुंग फाबा लाइंदौ सनामी की लाइसंग अमल बांग्लादेश ता थंबा हाइबसे अखोई खुदिंगमके एसेट प फिरेप ओइमिनसे हाइबा वखलोलसी पुनमकी मफमदा थमजबगा लोइनना मतेंग पांगबिनबसु हन्ना हन्ना नोलु नवंबर की तांग तरुक तकी तरा फाउबा कोलकाता दा पांगथोखिबा अहुम सुबा एमामी आर्ट एक्सपेरिमेंटल फिल्म फेस्टिवल लिसिंगनी कुनमरीदा मणिपुर दगी तुषार नोंगथोंबम की फिल्म डिल्यूजनल डिकेस ता लॉन्ग ड्यूरेशन फिल्म कैटेगरी दा स्पेशल मेंशन अवार्ड फॉर एमामी आर्ट एक्सपेरिमेंटल फिल्म फेस्टिवल 2024 पिरखरे हारिबा फिल्म असि हौजिक ओइरिबा तंगदु लैतादबा फिबम असिना पीरिबा चैथेंगदगी नानथोकनब होनबा अमदी इसागी वाखलोंदगी सागचरिबा डिल्यूजन दगी नानथोकनब होनबदा युमफम ओइबा फिल्म अमनी हारिबा फेस्टिवल असिदा इंडिया अमदी तोंगान तोंगान बलेबाक सिंगदगी लाकपा डायरेक्टर 95 हेनबना नुमित मंगानी चुपना चथखिबा थौरम असिदा मखोय मखोयगी फिल्म कया उतुना डिस्कोर्स तौकी नेशनल डेवलपमेंट बैंक की संथंग मखादा जल जीवन मिशन वाटर सप्लाई की पिथोक्तन लेरिबा बिल की मतंगदा JAC ऑन NDB वाटर सप्लाई स्कीम ना हयेंदगी NA 37 दा इकोनॉमिक ब्लॉकेज चथगनी हाइना लाउथोकिबादु ngasi yanaba purakutuna tha asigi kun fauba bangi khongjang handokle haina JAC na khanghalakli panba yabadi jal जीवन मिशन की थबक asi kumjali singani kunithoida paikhatpa loishin kibani लोइनना पिथोकफम थोकपा बिल की सेंफम स्टेट गवर्नमेंट अमदी मरी लेनब सिंगदा मसिंग खंगदना चे पिसन खरबसु ngasi फाउबा बिल पिथोकतना लाखिबनी बिल पिथोकतबगी मायोक्ता इम्फाल जिरिबाम लंबी नेशनल हाईवे नंबर 37 दा बनगी खोंजंग असि चंगसिनबा ममांगदा लाउथोखिबनी थौबाल डिस्ट्रिक्ट की तांगजेंग लेबा तांगजेंग निंगथौ फ्लावर स्कूल दा हौखिबा नवंबर 9 दगी थांग ताबू सब्जेक्ट अमा ओइना स्कूल असिदा तमनबा हांगदोखरे थांग ताबू सब्जेक्ट कोइना हांगदोकपगी थौरम अदुदा लाइगी थौरम अमगा लोइनना चमना पांगथोखी सब्जेक्ट हांगदोकपगी थौरम असिदा इंडिजिनस मणिपुरी मार्शल आर्ट्स एकेडमी की सिंताकपुरे लोइना लेरिबा केमैक्स की सु एडवाइजर ओइरिबा रणबीर चुंखाम अमदी स्कूल असिगे प्रिंसिपल अमदी स्कूल असिगे अथॉरिटी सिंगना सरुक याखी नुमित हुमनी चुपना चथगदबा ओइनाम गवर्नमेंट हायर सेकेंडरी स्कूल ओइनाम की एनुअल इंटर हाउस स्पोर्ट्स मीट लिसिंगनी कुनमरी ओइनाम कांगजेबुंगदा ngasi पांगथोकपा हौख्रे हौदोकपगी थौरम अदुदा ओइनाम एसीके एमएलए इरेंगबम नलिनीना फोंदोरखिबदा स्कूल की थाकतगी हौना गेम्स एंड स्पोर्ट्स पांगथोकपा असि यामनमक मरुओइ हक्चांग फना तिनजंग काइजंगदना लेननबगीदमक गेम्स एंड स्पोर्ट्स असि यामना तंगाई फदे मणिपुर बु मालेमदा मसक ताकपदा गेम्स एंड स्पोर्ट्स नसु अचौब थौदांग लौरिबनी हाइखि
mahak masamaksu school asigi mahairoi oirakibana ngasigi asigumlaba thauram asida saruk yaba fangbada nungaibasu phongdokhi ngasi state asida oikiba ai ngasagi pau muk pizari ICAR Regional Central Imphal patagi fangba report ki matungina ngasi state asida khwaidagi sabagi chang Celsius degree 19.5 aduga khwaidagi ingbagi chang na Celsius degree 13 oiki nushute awesing manilgi chang na ayukta chada 43 amasung numidang wairamdana chada 98 oiki hausiga roibada maru oiba pausing amuka hana pizari Jiribam की जाकुरा धोर कारोंग लेबा मसिंग यामलबा दुकान सिंगोंग कापसिंग नुन मई थादोक लंबा कुकी मिलिटेंट तरामाथोय सेंट्रल फोर्स ना खुद हनबदा लेखिद्रे सिक्योरिटी पर्सनल अनि सोपले हाइरी याइंगन पोपी उयोक चिंगी चिंखोंग गी लबुक्ता लो येरी नेदा कुकी मिलिटेंट सिंग नो मई कापसिलकपदगी लो सुरंबा मियोय अमा सोक्तुना लाइकदख्रे Saiton Wathalambida, Cookie Militant Singing Sinungalam Dai Pung of Tarakwa Dwaidagi, Atarakam Lake than a boom young and way round there, Kapsilakri. Amasung Hanagi Chief Justice D.Y. Center Churna Tabaki Potakra Matung, Justice Sanjeev Khanna, Nasina Chief Justice in a Wasak Lokri. Matang asida bulletin astilation jere Manipur miyam gi punsida khwaidagi hena maruoiba state asigi leibak asigi amadi malem gi oiba e pausing gi damak SKTV news pu meeting taduna lebiu madugi damak Google Play Store amadi Apple App Store da changbiduna SKTV Manipur app download tawbiu amadi selamata tingdana SKTV gi news amadi atei channel sing yengbiu natragana SKTV gi website skyic.in da changbiraga website asimaktada ROTT haiba option da click tawbiraga meeting tabiu amade ekhogi social media handle sing da join tawbiduna khudaki oiba e pausing lobiu pumna makpu amuka hana khurumjari